Boris kayno nang nakhalise ha kayno haibane nang ise kayni na khalino nushi se phagi nete nang na tarai hita tukna ra se haraga ai ni agadro ha ai ni agadro lampak amagi mayaida angawi amagi matawgum tingthana oiduna nupi adu thamoi shokna kapli adubu tabigadaba nupadunadi tabidri laija kayno nang tawido mayamangsida nang naibu yoliba aina tukna sahibasida nangona kyam kairage aina nongda nangi ijat mangbe thabak kari tawbu yakrage laija makhada famduna kaplambadu prap prap hawgatlaga kai haiba ha kai haiba asi hairaga Boris ta kupakna thai aduga kapna aina nang adu thajana nang shirubai mahiro ngasi aingonda bibirise asi hairaga Boris ke furit to pairaga amuni aduga nungsiba masagatpada matam kyam chang asing manungsiba thibada kyam wai aina nangbo adu thajana nang shiruraga kaina nang ngasi aingonda tawri myam se ha khumo Boris laijagi makutu kan thatlaga oh nangi mong sidi ai buyam na pamai mong ni ai se phangore matagom toini nangi do hai nupa da adu kam chop kadaba nate natraga nangi se paisa kar pai basida ai se thadok nindirawa leidana noi nupi gi paisa pai bada koitan tanaraga yam napchabada lai je kaplam adu chap lepi Boris tam munna yenglaga kai haiba ai bungi paisa pai bada koitan tane haiba lai ja mukka su sauna Boris ke mamai da kupak na thai aduga khudom bishingna khangosimadi nangi naran na thung kyam leidana ai nangi naran du sok toriba ima lai bi yuk chuba ma chaw rasu nongmata nupa matagi sikhi ana phawso laktre ai nangi naran machet ama phawsa rong giroi nanga sana khang wangang lai ja pirang marak tan nok fet toraga aina nang shirubai thajarubai nang naibo nangi naran cho point uhalaba natro nang bang nete ise ai shina na tawdu khanglam le haina khaliro aina sum tumi le thokpani nangi nupi ki man chai sidi shinang sana khangjatra male Boris sauna laije ki mamai da kupak na thai aduga ai kana nupi ki man chai ha laije no fek tawraga adu nang sana haidu ikai bu phawtabra nang lo na koi ri nupi duna paisa kai kai yam nupi rak pai natro nang na ina thai se laije makutu ku kapi tek kapselaga oi haibi ge ta jaw paisa na asing manushiba khak laiba phangna nate ngasi nang paisa na sijinari do khara leiraga amuk sijina khibiyai nang sadi kithel lagi lerak laba firon aman ba firon bu kanana ku na senage nurawi banatana anoba matam gi tholokpa phijeta amuk ngau kiduna adu muk leiduna shetkini sijina kini adu nang kaudaba fai asi hairaga laisa mayum tanu chelai leptuna lehoba Boris tu hanna yinglamda adumak chelai mayum hek yobaga thamoi gi pen daba tingtha kona imungdu ungnin nilli aina suk thajana nung shiruba aduga ngasina aibu kari sirai tabi khalamba lai ja chakna monda makutu kanna thajilaga kapi tanja du mapandagi hai lai ja nang bukai da legine ima kethel kumi ene lai ja kaplambadu chap leplaga mapi du phat patai thui aduga mapanda thoklai ningol machabu urabada hai horen nga thongsi ningol machagi mamai ingangang budu ubada kedori namai namitu ingangang lidi lai jatapna kistau de ima lok tawdugi isai nungaite aduini haima adudi guli jasalu yadro
nahanganwini nangbo ima icha khak tarak lejabu yumsida nang amuk nasaladi kamai tawni Laija nofet tawraga mamada munna yengjai kaisu tawreda adum phajagini horene chak toklaga guli chasaluko ima humang isa se nappada yadre iru umta lujaukhige hoima somda body sound na changlakpaduda mangonda famlamba ranidu masada yenglaga hai kaida muk chatluino Nangi laira chudatnabi manbidu unarui raha Nang madugi nupiduda koinu se yadene natra Nang aigi mayukta kyam leininge ha Boris stair kabamduda fat famtharaga As in igabne isawamda tarakino Hai aidi haibirisini Mama lukrabigi machani haibra kaino Adu kaiguba yumsida hek pusalaklaba Nang kaya faroy hana haibi horisini Boris sauna ho kaina re Rani mamitu lauthok laga ha aseng brane hoi aduni dana maram mukpa haibase adudi hojikti kana koiraba Boris nokmi liana ama hai mama mapadi kai tauri nupi do kamai tawi Fabra thaukolon bebar kamdawina hangbagi mahu mama mapagi oina hangli hayengwai seba tawduridu maudunara natraga mama mapadunara gyan tadre mama di sendoi sale hai mapaduna thikadarni hai rani du makut kuba kakhuraga chapas aduni dana maramu e adudi adumaina khaga tawduna adudi laira chudana biyama koirani ha Adunabu kari kana daurige haibanida Hudunabu aishu tuishini Mama machanidu yengnaraga noi Matam madi asum hausinki masagi nushuk nushanaba matawdu ubada ningon insang semnubi machanupida onsillaga Laija manglaga leirambani ikhangna ha kehegema Kaidoragi nangbo nongmata haraukta yamna leitrisibu kaidobu yauragi Nasada sunyang kangmani yengba yadre Imana lairabi oibana ichagi ningbasu thunghanba ngamde Laija mamada yenglaga Ima kaino haidubo ai kaisu tawde Laija nofet tawraga Imana aigi asuklam tawbirisidi aigi mabu kanana lairabi mamani hairino Macha aibu kaishu wattanaba yokpiri imabu kanana lairabini haiba aigi imadi atangbini mapurabi yauda macha aibu ngamnaba yokpiri maitei nubi thongnabhabi imane asi hairaga laija mamada chetna konsilli ningol mapi iraje laklibadu taraktanaba khangatli aduk kuiba matamdu machagi machindai Ima simili pamde haina ningai tawraktrabani Angang oina imungi bar sauna puduna laklabani Yumgi kon leitabadai migi da chatlaga tek sabadagi masagi kon leiduna sajarabani Ahing tumda migi langchakpa lairik supaba tumba machet chaba maset tauna masana hotnajabini Ningol machagi makokta tapna nantharaga Laija tapna mamada yenglaga Kaya haigema Hai mamane ichabu school afabda larik tamhalakpa sungamde Yengoi Tuyep suluirabanina college afaba amada mingsansinnaba tawro Ima ai makha tawraigida Yumgi thabak kai tawduna leirage Hai adu yade college kagadabani Ima paisa yam changnida Adugi nangna ubiyu haidine imana ngamnaba hotnani ima ahan oidriko yam kalli adugane ichagi athu akai sizinanaba haidana imana ne ichagi mingda marupka yawirini Laija nofet tawna mamada nungshina yengjai ingna chikna panbada lekai sida maming chatlibani thogolon bebardasu lamba leiba natte suba nongba kanbada minungshi leibada hainaribani
ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯅ ꯌꯥꯝꯃꯟꯗꯗꯅ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯔꯦ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯁ ꯐꯥꯒꯤꯗꯩ ꯀꯣꯂꯦꯖ ꯀꯥꯔꯛꯑꯕꯅꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯥꯝ ꯊꯥꯖꯗꯦ ꯁꯃꯥꯏꯅꯒ ꯀꯣꯂꯦꯖ ꯀꯥꯔꯛꯈꯤꯅꯤ ꯍꯥꯏꯕ꯫ ꯕꯣꯔꯤꯁꯇꯤ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯕ? ꯑꯁ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯋꯥ ꯑꯃ ꯄꯨꯁꯜꯂꯛꯑꯕ꯫ ꯃꯤꯅ ꯍꯥꯏꯁꯦ ꯈꯨꯝꯃꯨ꯫ ꯐꯥꯎꯔꯛꯇꯦꯗ꯫ ꯀꯃꯥꯏꯅ ꯐꯥꯎꯔꯛꯇꯣꯏꯅꯣ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕꯤ ꯑꯃ ꯂꯩꯔꯒ? ꯑꯁ ꯌꯥꯔꯦ ꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯦ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯃꯣꯏꯅ ꯇꯥꯔꯤꯕ ꯔꯨꯝꯗꯨꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯣꯏꯅ ꯐꯝꯕ ꯌꯥꯕ ꯖꯒꯥꯗꯨ ꯂꯩꯗꯅ ꯍꯥꯏꯐꯦꯠ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯍꯦꯟꯕꯤ ꯃꯤꯠ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯠꯌꯦꯡꯗꯨ ꯅꯨꯄꯥꯔꯣꯝꯗ ꯐꯠ ꯇꯥꯔꯨꯔꯦ꯫ ꯂꯥꯏꯖ ꯅꯣꯛꯃꯤ ꯇꯧꯔꯝꯕꯗꯨ ꯐꯠ ꯍꯟꯖꯜꯂꯤ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯁꯨ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯈꯟꯅ ꯌꯦꯡꯂꯛꯏ꯫ ꯕꯣꯔꯤꯁꯇꯨ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯑꯐꯤꯡ ꯑꯄꯥꯏ ꯑꯣꯏꯅ ꯂꯥꯏꯖꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯂꯥꯏꯖ ꯆꯠꯂꯒ ꯃꯥ ꯂꯩꯕ ꯃꯐꯝꯗ ꯑꯩ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯁꯥꯎꯔꯤꯉꯩ ꯃꯥꯡꯗ ꯂꯩꯕ ꯃꯤ ꯎꯗꯦ ꯀꯣꯏꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯈꯔꯗ ꯗꯣꯡ ꯂꯥꯎꯅ ꯊꯦꯡꯒꯥꯏ꯫ ꯂꯥꯏꯖ ꯃꯁꯥꯗꯨ ꯁꯣꯟꯕꯅ ꯎꯞꯁꯤꯜꯂꯒ ꯇꯥꯏ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯅꯥꯀꯟꯗ ꯇꯨꯔꯤꯕꯤ ꯅꯨꯄꯤꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ꯫ ꯁꯥꯡꯂꯕ ꯁꯝꯌꯥꯝꯗꯨꯅ ꯃꯥꯏꯊꯣꯡꯗꯨꯗꯤ ꯎꯕ ꯐꯪꯗ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯁꯝ ꯃꯌꯥꯝꯗꯨ ꯄꯥꯏꯔꯒ ꯐꯠ ꯍꯥꯏꯒꯠꯂꯛꯏ꯫ ꯍꯥꯏꯐꯦꯠ ꯆꯦꯞꯊꯔꯒ ꯃꯃꯤꯠ ꯈꯨꯖꯤꯜꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯂꯦꯞꯂꯝꯕ ꯅꯨꯄꯥꯁꯤꯡꯗꯨ ꯇꯟꯅꯧꯔꯕꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯃꯤꯠ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯛꯏ꯫ ꯂꯥꯏꯖ ꯃꯈꯨꯠꯅ ꯅꯥꯜꯂꯒ ꯑꯌꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯐꯨ ꯀꯥꯝꯃꯤ꯫ ꯄ꯭ꯔꯤꯌꯥ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯣꯛꯄ꯭ꯔꯣ? ꯄ꯭ꯔꯤꯌꯥ ꯃꯌꯥ ꯀꯥꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯥꯎꯕ꯭ꯔꯣ ꯀꯩꯅꯣ? ꯃꯤ ꯇꯨꯔꯤꯁꯦ ꯍꯧꯒꯠꯄꯤꯒꯦꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯌꯦꯡꯂꯒ ꯂꯩꯅꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯏꯈꯪ ꯈꯪꯉꯤ꯫ ꯃꯣꯏ ꯄꯨꯂꯞꯇꯨ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯕꯨ ꯆꯤꯡꯈꯠꯀꯦ ꯇꯧꯏ꯫ ꯂꯥꯏꯖ ꯇꯞꯂꯞꯅ ꯌꯥꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯄ꯭ꯔꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯁꯤꯜꯂꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯗ ꯃꯤꯠꯆꯤꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦ꯫ ꯄ꯭ꯔꯤꯌꯥꯁꯨ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯗ ꯃꯔꯣꯜ ꯂꯣꯟꯅꯔꯛꯏ꯫ ꯋꯥꯎ ꯐꯖꯩꯌꯦ ꯍꯧꯖꯤꯛꯀꯤꯗꯨꯗꯤ꯫ ꯗꯤꯛꯁꯟ ꯃꯊꯕꯥꯛ ꯃꯄꯥꯗ ꯈꯨꯠꯇꯨꯝꯅ ꯁꯨꯔꯒ ꯑꯌꯣ ꯅꯥꯏꯌꯦ ꯁꯤꯁꯦ ꯌꯥꯝꯅ꯫ ꯀꯦꯅꯤꯁ ꯃꯆꯤꯟꯗꯨꯅ ꯐꯨ ꯀꯥꯝꯂꯒ ꯐꯔꯕ꯭ꯔꯥ? ꯗꯤꯛꯁꯟ ꯀꯦꯅꯤꯁꯀꯤ ꯃꯀꯣꯛꯇꯨ ꯏꯟꯊꯣꯛꯂꯒ ꯅꯪꯅ ꯀꯥꯝꯃꯒ ꯐꯗꯣꯏ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯅꯥ ꯀꯥꯝꯃ ꯐꯗꯣꯏꯕ? ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯗꯨꯅ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨ ꯗꯤꯛꯁꯟꯗ ꯃꯈꯨꯠ ꯊꯤꯜꯂꯒ ꯅꯣꯛꯁꯤꯜꯂꯤ꯫ ꯍꯥꯏ ꯑꯗꯨꯗꯤ ꯍꯥꯏꯅꯕ ꯑꯃ ꯆꯪꯉꯤꯅ꯫ ꯍꯥꯏꯅꯗ꯭ꯔꯥ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯥꯅ ꯅꯝꯗꯅ ꯑꯅꯥꯕ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯑꯅꯥꯕ ꯊꯨꯅ ꯐꯅꯕ ꯍꯥꯏꯔꯨꯔꯁꯦ꯫ ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯍꯣꯏ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯒ ꯂꯥꯏꯖ ꯊꯤꯕ ꯂꯥꯛꯏ꯫ ꯗꯤꯛꯁꯟꯁꯨ ꯍꯥꯏꯅ ꯇꯥꯅꯕ ꯌꯥꯗꯕ ꯅꯤꯡꯈꯤꯕ ꯊꯕꯛꯇ ꯇꯧꯗꯅꯗꯤ ꯇꯣꯛꯄ ꯃꯤ ꯅꯠꯇꯦ꯫ ꯂꯥꯏꯖꯕꯨ ꯍꯦꯛ ꯎꯕꯗ マギタモイダカイグンバカラディファウクラバニプリヤガライチェカドウカーマダファムラガケラノントイドバライゼサウナアイコレスタムライマタマムパムダアイタムタバネテタニンディコミナノガキニミキティネナアイミキティネテアドゥブアイマレイブムパムダミコバマパウレニンデアスヤレタニンデPagi nete, ay koles toglan. Laija, nang taning deko, ima ke sukar khalo. Nungsiba mana mara moiraga, bumna mangal lagi khalaba. Nang ima ke tike sukhan raba. Laija mama palakwaduda tumil lekre. Mana kong da suson thangnana, mama na haiki ba wahi sing do tarai. Laija sor asang mama khangon huntoi. Tanja do da tunglagi. Gaming kauge. Anido khangprek khangi Liza maningda fat yenglai adubu Dixon na hanadagi yenglaga leirambatuda fat amu onthoklai kaino toisina Dixon na kisu tawde minghangba Liza paithoklaga
ꯑꯁ ꯇꯟꯖꯥꯁꯤꯗ ꯀꯩꯗꯧꯔꯕ? ꯂꯥꯏꯖ ꯄꯩꯊꯣꯛꯂꯒ ꯂꯩꯈ꯭ꯔꯦ ꯀꯦꯅꯤꯁ ꯄ꯭ꯔꯤꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯟ ꯅꯣꯏꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤꯀꯣ ꯂꯥꯟꯅ ꯂꯧ ꯌꯥꯗꯦ꯫ ꯄ꯭ꯔꯤꯌꯥ ꯅꯣꯛꯃꯤ ꯇꯧꯔꯒ ꯑꯩꯒꯤꯅ ꯄ꯭ꯔꯤꯌꯥ ꯃꯥꯒꯤꯅ ꯂꯥꯏꯖ ꯑꯗꯣ ꯗꯗꯥ ꯍꯣꯏꯒꯤꯗꯤ? ꯑꯣ ꯑꯩꯒꯤꯅ ꯀꯦꯅꯤꯁ ꯃꯥꯒꯤꯅ ꯗꯤꯛꯁꯟ꯫ ꯑꯇꯩꯁꯤꯡꯗꯨꯁꯨ ꯃꯃꯤꯡ ꯇꯥꯛꯂꯤ꯫ ꯑꯗꯣ ꯅꯣꯏꯁꯦ ꯍꯟꯗꯛ ꯑꯅꯧꯕ ꯆꯪꯉꯛꯄ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ? ꯑꯧ ꯗꯗꯥ ꯍꯣꯏꯗꯤ ꯀꯌꯥꯅꯣ? ꯑꯩꯈꯣꯏꯗꯤ ꯊꯥꯔꯠꯅꯤ꯫ ꯗꯤꯛꯁꯟ ꯅꯥꯀꯟꯗꯩ ꯀꯥꯔꯟ ꯍꯧꯔꯛꯏ꯫ ꯑꯗꯣ ꯂꯥꯏꯖꯁꯦ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯔꯕꯣ? ꯂꯥꯏꯖ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯀꯦꯅꯤꯁ ꯃꯊꯕꯥꯛꯇ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯑꯌꯣ ꯂꯩꯅꯥ ꯍꯦꯟꯖꯜꯂꯦ ꯍꯥꯏꯔꯛꯑꯣ ꯕꯣꯏꯐ꯭ꯔꯦꯟ ꯂꯩꯕ꯭ꯔꯕ? ꯂꯥꯏꯖ ꯁꯥꯎꯅ ꯀꯩꯒꯤꯅꯣ? ꯂꯩꯇꯗꯤ ꯑꯩꯒ ꯀꯣꯏꯅꯁꯦ ꯍꯥꯏꯒꯦ ꯇꯧꯕ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯏ꯫ ꯗꯤꯛꯁꯟ ꯅꯣꯛꯈꯤ ꯇꯧꯔꯒ ꯑꯩꯒꯤ ꯐꯖꯕ ꯁꯛ ꯆꯋꯥꯟꯁꯤ ꯎꯕꯗ ꯅꯪꯁꯨ ꯉꯧꯔꯝꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯅꯪꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯣ꯫ ꯂꯥꯏꯖ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯑꯩ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯄ꯭ꯔꯤꯌꯥꯁꯨ ꯍꯧꯒꯠꯂꯛꯑꯒ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯗꯤꯛꯁꯟꯅ ꯅꯣꯏꯒꯤ ꯐ꯭ꯔꯦꯟꯁꯦ ꯑꯩꯒꯤ ꯑꯣꯏꯔꯅꯤꯍꯦ꯫ ꯄ꯭ꯔꯤꯌꯥ ꯅꯣꯛꯂꯒ ꯌꯥꯏꯍꯦ ꯗꯗꯥꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯌꯥꯁꯨ ꯅꯣꯛꯇꯅ ꯆꯠꯈ꯭ꯔꯦ꯫ ꯀꯦꯅꯤꯁꯁꯨ ꯐꯠ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯑꯃꯁꯤꯅ ꯑꯩꯒꯤ ꯇꯥꯔꯦꯅꯦ꯫ ꯗꯤꯛꯁꯟ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯏ꯫ ꯄ꯭ꯔꯤꯌꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯣꯠꯇꯅ ꯆꯦꯜꯂꯛꯏ꯫ ꯉꯥꯏꯈꯣꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯣꯔꯒꯗꯨ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯑꯗꯨꯒ ꯌꯥꯏꯌꯦ ꯍꯧꯖꯤꯛꯀꯤ ꯗꯤꯛꯁꯟꯗꯣ ꯊꯤꯅ ꯅꯩꯕꯩ ꯋꯥꯅꯤ ꯃꯁꯛꯀꯗꯣ ꯋꯥꯎ ꯉꯥꯎꯋꯦ ꯉꯥꯎꯔꯨꯆꯣ ꯑꯥꯗ ꯍꯩ ꯀꯣꯏꯁꯜꯂꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯁꯛꯇꯣ ꯅꯨꯄꯤ ꯌꯥꯝ ꯇꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯤ ꯐꯖꯩ ꯌꯥꯝꯅ ꯅꯪ ꯑꯣꯏꯅ ꯀꯣꯏꯔꯨꯆꯣ꯫ ꯀꯩꯅꯣ ꯅꯪ ꯀꯣꯏꯖꯒꯦ ꯍꯥꯏꯕꯅꯦ ꯅꯃꯥꯟꯅꯕꯤꯁꯦ ꯀꯣꯏꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯇꯨꯡꯗꯒꯤ ꯗꯤꯛꯁꯟꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯀꯩꯅꯣ ꯏꯆꯥꯎ ꯆꯥꯎꯈꯩ ꯑꯗꯨ ꯌꯥꯝ ꯂꯦꯝꯗ꯭ꯔꯤꯗꯨꯕꯣ? ꯗꯤꯛꯁꯟ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯂꯒ ꯑꯩꯅ ꯂꯦꯝꯃꯤꯉꯩ ꯑꯇꯣꯞꯄ ꯃꯤꯅ ꯄꯨꯈꯤꯕꯅ ꯍꯥꯜꯂꯗꯤ ꯀꯝꯗꯧꯅꯤ? ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯝꯂꯒ ꯃꯣꯏꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯥ ꯃꯣꯏꯒꯤ ꯔꯨꯝꯗꯨꯗ ꯆꯪꯅꯤꯡꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃ ꯎꯅꯤꯡꯗ꯭ꯔꯤꯉꯩ ꯍꯩꯅꯗꯕ ꯑꯃ ꯑꯃꯨꯛ ꯇꯥꯟꯅꯁꯜꯂꯛꯏ꯫ ꯂꯥꯏꯖ ꯃꯣꯏꯒꯤ ꯔꯨꯝꯗꯨꯗ ꯆꯪꯂꯛꯂꯒ ꯃꯅꯤꯡ ꯑꯣꯏꯔꯞ ꯐꯝꯃꯤ꯫ ꯉꯁꯥꯏ ꯆꯪꯂꯛꯂꯝꯕꯗꯨꯗꯤ ꯄꯨꯔꯤꯁ ꯑꯣꯏꯅ ꯎꯍꯧꯗꯕꯅꯤ ꯍꯧꯖꯤꯛꯇ ꯎꯔꯛꯏ꯫ ꯂꯤꯌꯥ ꯃꯆꯤꯟ ꯅꯥꯝꯃ ꯄꯩꯊꯣꯛꯂꯒ ꯅꯪꯒꯤ ꯅꯇꯨꯡꯒꯁꯨ ꯏꯅꯖꯔꯤ ꯃꯥꯜꯂꯦ ꯃꯥꯏꯁꯦ꯫ ꯕꯣꯔꯤꯁ ꯅꯣꯛꯂꯒ ꯏꯀꯥꯏ ꯌꯥꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯩ ꯐꯪꯅꯕ ꯍꯣꯠꯅꯕꯗ꯫ ꯇꯥꯟꯖꯥꯗꯨꯗ ꯄ꯭ꯔꯤꯌꯥꯁꯨ ꯆꯪꯂꯛꯏ꯫ ꯇꯨꯡꯗꯁꯨ ꯗꯤꯛꯁꯟ ꯍꯣꯏꯒꯤ ꯁꯪꯒꯨꯗꯨꯃꯁꯨ ꯌꯥꯎꯔꯤ꯫ ꯂꯥꯏꯖ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯩꯅꯣ ꯁꯤꯗ ꯂꯥꯛꯏꯁꯤꯅ ꯑꯁ ꯄꯦꯜꯂꯦ ꯃꯀꯣꯛ ꯆꯥꯛꯄ ꯉꯥꯛꯇ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯟꯊꯔꯞ ꯇꯧꯅ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯨ ꯈꯨꯝꯂꯒ ꯂꯩ꯫ ꯄ꯭ꯔꯤꯌꯥꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯗꯤꯛꯁꯟ ꯍꯣꯏ ꯄꯥꯔꯇꯤꯗꯨ ꯃꯣꯏꯒꯤ ꯇꯨꯡꯗꯒ ꯃꯔꯤ ꯐꯝꯂꯛꯏ꯫ ꯂꯥꯏꯖ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯅꯣꯟꯊꯈꯤꯕꯗꯒꯤ ꯃꯃꯥꯏꯗꯨ ꯁꯨꯛꯅꯣꯟ ꯅꯣꯟꯈꯠꯇꯦ꯫ ꯗꯤꯛꯁꯟ ꯇꯨꯡꯗꯒꯤ ꯇꯞꯅ ꯑꯣꯏ ꯇꯥꯔꯤꯕ꯭ꯔꯣ? ꯀꯦꯅꯤꯁꯅ ꯀꯩꯅꯣ ꯅꯪꯅ ꯅꯇꯨꯗ ꯀꯧꯕꯩ ꯇꯥꯏꯞꯇ ꯇꯥꯔꯤꯕ꯭ꯔꯣꯅ ꯇꯧꯏꯗꯨꯕꯣ? ꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯗꯣꯔꯕꯅꯤ ꯑꯗꯨꯒꯤ ꯀꯧꯔꯤꯕ꯫ ꯂꯥꯏꯖ ꯁꯥꯎꯅꯤꯡꯂꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯂꯛꯂꯒ ꯑꯩ ꯀꯥꯏꯗ ꯅꯪꯒꯤ ꯅꯇꯨ ꯑꯣꯏꯗꯣꯔꯒꯦ? ꯃꯆꯣꯡ ꯃꯄꯥꯛ ꯅꯥꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯂꯥꯏꯖꯅ ꯑꯗꯨꯛ ꯊꯤꯅ ꯍꯥꯏꯔꯤꯕꯗꯨ ꯗꯤꯛꯁꯟꯒꯤ ꯃꯐꯝꯗꯗꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯍꯟꯅꯕ ꯃꯆꯥꯛ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯆꯨꯝꯅ ꯐꯝꯂꯝꯕꯗꯩ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯈꯗꯥꯡ ꯃꯦꯠꯂꯒ ꯂꯥꯏꯖꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯆꯤꯝꯕꯥꯟꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯤꯐꯝ ꯍꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯂꯥꯏꯖ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯃꯥꯏꯗꯨ ꯐꯠ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣ? ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯜꯂꯣꯝꯗꯩ ꯕꯣꯔꯤꯁ ꯍꯣꯏ ꯇꯤꯝꯗꯨ ꯂꯥꯏꯖꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯤꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯌꯥꯗꯦꯀꯣ ꯅꯨꯄꯥ ꯋꯥꯠꯇꯦ ꯍꯥꯏꯕ ꯉꯔꯥꯡꯇ ꯑꯃ ꯕꯥꯏ ꯄꯤꯈꯤꯗ ꯉꯥꯏꯔꯤ ꯑꯃ ꯌꯥꯗꯦꯀꯣ
ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁ ꯍꯣꯏꯗꯨ ꯅꯣꯛꯏ꯫ ꯂꯥꯏꯖ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯗꯤꯛꯁꯟꯗꯨ ꯂꯥꯏꯖꯒꯤ ꯉꯥꯡꯂꯕ ꯈꯖꯥꯏꯗꯨ ꯎꯕꯗ ꯈꯪꯍꯧꯗꯦ꯫ ꯃꯥꯁꯨ ꯁꯛꯐꯝꯗꯨ ꯈꯪꯑꯣꯟ ꯑꯣꯟꯕ, ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯏ꯫ ꯐꯝꯂꯝꯕꯗꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯧꯒꯠꯂꯒ ꯕꯣꯔꯤꯁ ꯍꯣꯏ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯀꯦꯅꯤꯁꯁꯨ ꯃꯔꯤ ꯃꯔꯤ ꯊꯣꯛꯂꯛꯏ꯫ ꯕꯣꯔꯤꯁ ꯃꯣꯏꯅ ꯃꯅꯥꯛꯇ ꯂꯦꯞꯄꯗꯨꯗ ꯄꯨꯂꯞ ꯍꯧꯒꯠꯂꯛꯏ꯫ ꯗꯤꯛꯁꯟ ꯁꯥꯎꯔꯞꯅ, "ꯅꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ?" ꯕꯣꯔꯤꯁ ꯇꯥꯁꯟꯅꯗꯕ ꯃꯑꯣꯡꯗ, "ꯀꯩꯕꯨꯅꯣ ꯍꯥꯏꯁꯦ? ꯑꯩꯈꯣꯏ ꯀꯅꯥꯗ ꯀꯩ ꯍꯥꯏꯈ꯭ꯔꯒꯦ? ꯑꯩꯅ ꯁꯣꯝꯗꯒ ꯀꯩ ꯑꯀꯥꯏꯕ ꯉꯥꯡꯈ꯭ꯔꯒꯦ ꯍꯥꯏꯕ?" ꯕꯣꯔꯤꯁꯀꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗꯨꯗ ꯗꯤꯛꯁꯟ ꯁꯥꯎꯅ ꯕꯣꯔꯤꯁꯀꯤ ꯐꯨꯔꯤꯠ ꯀꯣꯂꯔꯗꯨꯗ ꯄꯥꯏꯔꯒ, "ꯍꯣꯏ, ꯑꯉꯥꯡ ꯄꯦꯇꯋꯥ, ꯅꯣꯏꯅꯒ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯕ ꯃꯤꯔꯣ ꯑꯩꯁꯦ ꯍꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯕꯣꯔꯤꯁꯀꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯜꯂꯤ꯫ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯐꯨꯅꯕ ꯌꯥꯎꯁꯤꯜꯂꯛꯏ꯫ ꯗꯤꯛꯁꯟ ꯍꯣꯏꯒꯤ ꯇꯤꯝꯗꯨꯗꯤ ꯃꯁꯥ ꯃꯎ ꯂꯣꯏꯅ ꯐꯔꯦ꯫ ꯕꯣꯔꯤꯁ ꯍꯣꯏꯒꯤꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯅ ꯇꯧꯔꯤ꯫ ꯈꯔ ꯐꯨꯔꯝꯃꯒ ꯗꯤꯛꯁꯟ ꯕꯣꯔꯤꯁꯇ ꯈꯨꯗꯣꯝ ꯕꯤꯁꯤꯡꯂꯒ, "ꯍꯣꯏ, ꯑꯩꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯠꯇꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯃꯥꯡꯗ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ꯫ ꯀꯩꯒꯨꯝꯕ ꯑꯩꯅ ꯊꯦꯡꯅꯍꯧꯗ꯭ꯔꯗꯤ ꯐꯩ꯫ ꯑꯩꯅꯒ ꯍꯦꯛ ꯊꯦꯡꯅꯔꯕ ꯈꯨꯗꯛꯇ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕ ꯁꯣꯏꯗꯅ ꯈꯪꯂꯅꯤ꯫ ꯑꯗꯨꯒ ꯑꯃꯅ, ꯃꯌꯥꯝꯗꯤ ꯃꯔꯨ ꯑꯣꯏꯅ ꯂꯥꯏꯖ. ꯂꯥꯏꯖꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯃꯥꯡꯗ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯕ ꯌꯥꯔꯣꯏ." ꯂꯥꯏꯖ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯉꯁꯥꯏꯉꯩꯅ ꯌꯥꯝ ꯆꯒꯠꯅꯕ ꯃꯥꯅ ꯂꯩꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯤꯍꯨꯟ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯊꯧꯗꯣꯛꯇꯨ ꯃꯥꯒꯤ ꯃꯔꯝꯅ ꯊꯣꯛꯄꯁꯨ ꯑꯣꯏꯕꯅ ꯄꯥꯈꯠꯄꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯈꯥꯡꯉꯤ꯫ ꯗꯤꯛꯁꯟ ꯁꯛꯐꯝꯗꯨ ꯐꯠ ꯑꯃꯨꯛ ꯑꯣꯜꯂꯒ ꯂꯥꯏꯖꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ ꯃꯁꯛꯇꯨ ꯎꯕꯗ, "ꯀꯩꯒꯤ ꯄꯥꯈꯠꯂꯤꯅꯣ? ꯗꯗꯥ ꯂꯩꯁꯤꯗꯤ. ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯌꯦ, ꯀꯤꯒꯅꯨꯀꯣ꯫ ꯀ꯭ꯂꯥꯁ ꯍꯧꯗꯣꯔꯦ, ꯗꯗꯥ ꯍꯣꯏ ꯆꯠꯂꯒꯦ. ꯀ꯭ꯂꯥꯁ ꯐꯖꯅ ꯌꯥꯎꯊꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯎꯌꯨꯡꯒꯨꯝ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯄ꯭ꯔꯤꯌꯥꯅ, "ꯂꯥꯏꯖ, ꯀꯩꯅꯣ ꯁꯤꯗꯤ ꯄꯨꯔꯥ ꯍꯦꯔꯣꯅꯤ." ꯂꯥꯏꯖ ꯇꯨꯃꯤꯟ ꯂꯩ, ꯀꯩꯝꯇ ꯈꯨꯝꯗꯦ꯫ ꯉꯁꯥꯏ ꯗꯤꯛꯁꯟꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯨ ꯃꯅꯥꯀꯣꯡꯗ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯀ꯭ꯂꯥꯁ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ꯫ ꯄ꯭ꯔꯤꯌꯥꯒ ꯃꯣꯏ ꯑꯅꯤ ꯂꯝꯕꯤ ꯄꯨꯟꯗꯕꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯅꯈ꯭ꯔꯦ꯫ ꯄ꯭ꯔꯤꯌꯥꯗꯤ ꯂꯧꯕ ꯂꯥꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯈꯣꯡꯅ ꯇꯞꯅ ꯂꯥꯛꯄ ꯍꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯡꯗꯒꯤ ꯕꯣꯔꯤꯁ ꯍꯣꯏ ꯇꯤꯝꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯕꯨ ꯔꯥꯎꯟ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯂꯥꯏꯖ ꯏꯈꯪ ꯈꯪꯅ ꯆꯞ ꯂꯦꯞꯄꯤ꯫ ꯕꯣꯔꯤꯁꯅ, "ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯕꯨ ꯃꯌꯥꯝꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕ ꯅꯠꯇ꯭ꯔꯣ? ꯐꯩ, ꯈꯪꯉꯤ ꯅꯪꯁꯨ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯗꯣ ꯌꯦꯡꯉꯣ." "ꯕꯣꯔꯤꯁ, ꯀꯩꯅꯣ ꯅꯪ ꯇꯧꯏꯗꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯈ꯭ꯔꯒꯦ?" "ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯅꯪꯅ ꯃꯤ ꯅꯤꯛꯂꯒ ꯐꯨꯍꯟꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯨ ꯅꯨꯡꯉꯥꯏꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯂꯛꯏ꯫ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯄꯥꯛꯇꯨ ꯌꯧꯔꯛꯇꯕꯗꯨꯗ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯒ ꯌꯦꯡꯂꯛꯏ꯫ ꯅꯥꯀꯟꯗ ꯗꯤꯛꯁꯟꯅ ꯂꯦꯞꯂꯒ ꯕꯣꯔꯤꯁꯀꯤ ꯃꯈꯨꯠꯇꯨ ꯂꯩꯊꯦꯛꯂꯒ ꯂꯩꯔꯝꯃꯤ꯫ "ꯑꯩꯅ ꯉꯁꯥꯏꯅ ꯁꯨꯝꯕꯁꯦ ꯇꯧꯅꯣ ꯍꯥꯏꯔꯕꯃꯛꯇꯗ ꯑꯃꯨꯛꯀ ꯇꯧꯔꯝꯕ." ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯊꯕ ꯍꯧꯔꯛꯏ꯫ ꯕꯣꯔꯤꯁ ꯍꯣꯏ ꯄꯥꯔꯇꯤꯗꯨ ꯀꯤꯔ ꯃꯥꯜꯂꯤ, ꯍꯧ ꯊꯥꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯗꯤꯛꯁꯟ ꯁꯥꯎꯔꯞ ꯇꯧꯅ, "ꯀꯅꯥꯒ ꯂꯥꯛꯏ?" ꯂꯥꯏꯖ ꯀꯤꯔꯞ ꯇꯧꯅ, ꯏꯊꯟꯇ ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ." ꯂꯥꯏꯖ ꯃꯅꯤꯡ ꯐꯠ ꯍꯜꯂꯒ, "ꯌꯥꯅꯤ, ꯊꯤꯟꯕꯤꯅꯤ." ꯗꯤꯛꯁꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ, "ꯍꯦ, ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯊꯣꯛꯂꯗꯤ ꯀꯝꯗꯧꯅꯤ?" ꯂꯥꯏꯖ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ꯫ ꯗꯤꯛꯁꯟ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯤꯜꯂꯛꯏ, "ꯊꯤꯜꯂꯝꯃꯒꯦ ꯂꯥꯛꯑꯣ. ꯑꯩ ꯃꯁꯛ ꯈꯪꯅꯗꯕ ꯃꯤꯒ ꯆꯠꯃꯤꯟꯅꯕ ꯇꯜꯂꯦ, ꯍꯩꯁꯨ ꯍꯩꯅꯗꯦ." "ꯅꯪ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯈꯩꯗꯨꯗꯤ ꯍꯥꯟꯅ ꯈꯪꯅꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯈꯪꯅꯔꯁꯨ ꯃꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯔꯝꯃꯤꯗꯨ ꯎꯗ꯭ꯔꯣ? ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯃꯥꯟꯅꯗꯦ. ꯑꯃꯅ ꯐꯠꯇ꯭ꯔꯦꯅ ꯑꯃꯁꯨ ꯐꯔꯝꯃꯣꯏꯅ ꯈꯟꯅꯨ. ꯂꯥꯛꯑꯣ ꯆꯠꯁꯦ." "ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ." ꯗꯤꯛꯁꯟ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯍꯥꯡꯇꯣꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇ ꯇꯥꯞ ꯄꯥꯏ꯫ ꯂꯥꯏꯖ ꯏꯈꯪ ꯈꯪꯅ, "ꯀꯩꯅꯣ? ꯂꯥꯡꯒꯅꯨ." ꯂꯥꯏꯖ ꯀꯤꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯠ ꯏꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯏ꯫ ꯂꯥꯏꯖꯗꯤ ꯇꯨꯄꯛ ꯇꯥꯁꯤꯜꯂꯒ ꯐꯝꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ, "ꯀꯩꯅꯣ? ꯆꯨꯝꯅ ꯐꯝꯃꯨ." "ꯌꯥꯅꯤ, ꯆꯨꯝꯅ ꯐꯝꯃꯣꯗꯤ ꯐꯝꯃꯣ." ꯂꯥꯏꯖ ꯆꯨꯝꯅ ꯑꯃꯨꯛ ꯐꯝꯈ꯭ꯔꯦ꯫ ꯗꯤꯛꯁꯟ ꯇꯞꯅ,
ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯨ ꯀꯅꯥꯅꯣ? ꯂꯥꯏꯖ ꯅꯣꯟꯊꯔꯞ ꯇꯧꯅ ꯑꯩꯒꯤ ꯑꯦꯛꯁꯅꯦ ꯑꯃꯗꯤ ꯑꯇꯩꯅ ꯃꯃꯥꯟꯅꯕ꯭ꯔꯥ? ꯗꯤꯛꯁꯟ ꯂꯥꯏꯖꯗ ꯐꯠ ꯌꯦꯡꯂꯒ ꯑꯩꯒꯤ ꯄꯥꯈꯣꯝ ꯀꯩ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯤ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯒꯗ꯭ꯔꯣ? ꯅꯪ ꯌꯥꯔꯔꯣꯏ? ꯀꯩꯅꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯛꯀꯅꯣ, ꯑꯩ ꯃꯤꯍꯨꯟꯁꯦ ꯀꯩꯅꯣꯝ ꯇꯧꯏ꯫ ꯑꯣ ꯌꯥꯔꯔꯣꯏ, ꯐꯩ ꯐꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁ꯭ꯄꯤꯠꯇꯨ ꯑꯔꯩ ꯊꯥꯗꯅ ꯂꯩꯈꯠꯂꯒ ꯊꯧꯔꯛꯏ꯫ ꯂꯥꯏꯖ ꯄꯥꯈꯠꯅ ꯀꯩꯅꯣ ꯇꯞꯅ ꯊꯧꯋꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯆꯦꯆꯦꯠ ꯎꯏꯁꯤꯜꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯏ ꯍꯥꯏꯔꯣ? ꯂꯥꯏꯖ ꯄꯦꯔꯤ ꯄꯦꯔꯤ ꯍꯣꯏ ꯍꯣꯏ ꯑꯩ ꯌꯥꯔꯒꯦ꯫ ꯗꯤꯛꯁꯟ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯁ꯭ꯄꯤꯠꯇꯨ ꯑꯃꯨꯛ ꯇꯞꯊꯩ꯫ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯂꯥꯝꯃꯒ ꯄꯥꯏꯔꯛꯏ꯫ ꯂꯥꯏꯖ ꯏꯀꯣꯏ ꯀꯣꯏꯔꯨꯗꯨꯅ ꯆꯤꯡꯁꯤꯟꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯗꯤꯛꯁꯟꯅ ꯀꯟꯅ ꯄꯥꯏꯈ꯭ꯔꯦ꯫ ꯀꯩꯁꯨ ꯄꯥꯈꯠꯅꯣ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯂꯥꯏꯖ, ꯇꯁꯦꯡꯅ ꯑꯩ ꯅꯨꯄꯤ ꯀꯌꯥ ꯎꯔꯨꯔꯦ, ꯑꯗꯨꯕꯨ ꯅꯪ ꯍꯦꯛ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯗꯗꯥꯗ ꯅꯪꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯣ꯫ ꯗꯗꯥꯗꯤ ꯅꯪꯉꯣꯟꯗ ꯈꯠꯅꯍꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯂꯦꯝꯅ ꯊꯥꯔꯣꯏꯗꯕꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯅꯪꯉꯣꯟꯗ ꯁꯣꯛꯂꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯥꯏꯗꯅ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯃꯤꯠ ꯀꯨꯞꯇ ꯗꯤꯛꯁꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯟꯗꯨꯁꯨ ꯃꯈꯣꯟ ꯊꯣꯛꯅ ꯆꯣꯡꯈꯠꯂꯛꯄ ꯍꯧꯔꯛꯏ꯫ ꯉꯁꯤꯈꯛ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤꯕ ꯃꯍꯥꯛꯅ ꯃꯥꯒꯤꯗꯃꯛ ꯇꯧꯕꯤꯈꯤꯕꯗꯨ ꯈꯜꯂꯨꯕꯗ ꯂꯥꯏꯖ ꯍꯧꯖꯤꯛꯇꯗ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ, ꯑꯗꯨꯒ ꯊꯦꯡꯛꯌꯨ ꯗꯗꯥ꯫ ꯗꯤꯛꯁꯟ ꯂꯥꯏꯖꯒꯤ ꯃꯤꯅꯣꯛꯇꯨ ꯎꯕꯗ ꯃꯥꯁꯨ ꯅꯣꯛꯂꯛꯏ꯫ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯇꯞꯅ ꯌꯥꯝ ꯄꯥꯝꯃꯨꯖꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯂꯥꯏꯖ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯈ꯭ꯔꯦ꯫ ꯂꯦꯞꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯁꯨ, ꯑꯣꯏꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯒꯤ ꯃꯄꯨꯗꯨꯁꯨ꯫ ꯁꯛꯈꯪꯗꯕ ꯂꯝꯂꯥꯟꯕ ꯃꯍꯥꯛꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯈꯨꯖꯦꯡꯁꯨ, ꯄꯨꯟꯁꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯛꯂꯔꯣꯏ ꯍꯥꯏꯅ꯫ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯅꯨꯄꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯨ, ꯉꯁꯤꯗ ꯊꯦꯡꯅꯕꯤ ꯅꯨꯡꯖꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ꯫ ꯂꯦꯞꯈ꯭ꯔꯦ ꯈꯣꯡꯐꯝ ꯆꯦꯠꯅ ꯌꯦꯛꯅꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ, ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯑꯣꯏꯔꯕꯗꯤ ꯊꯋꯥꯏ ꯊꯥꯗꯣꯛꯄ ꯄꯥꯝꯃꯨꯔꯔꯣই ꯍꯥꯏꯅ꯫ ꯅꯤꯡꯉꯣꯜ ꯃꯍꯥꯛꯁꯨ ꯆꯤꯡꯅꯕ ꯂꯩꯇ ꯄꯥꯈꯪ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯁꯥ ꯈꯪꯗ ꯈꯨꯖꯦꯡꯗꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯃꯥꯁꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯒꯤ ꯈꯨꯖꯦꯡꯁꯦ ꯍꯥꯏꯅ ꯅꯥꯟꯊꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝ ꯆꯦꯠꯅ ꯄꯥꯏꯈ꯭ꯔꯦ꯫